好呀。Ay video biyang beri bakading makaramjari ado biyang wasise mo yen thong baga ya charage yen thong bane kaleja met bane dug hangam ko na ba ma ni ga yaure aduga champot yaure dati mam cham horage makong ay gi makong biyang pa me baga do makong amade inaw pinama chage na hore ba do amana ay charage mam cham horage charage mình có bộ mông ca sao đấy trái好哎哇这是这样真的看下下面别炸了全部放分钟还这这不就啥呀苦好你没有空括号就感觉呢，腌的呢，么空样发没，啊的那么过。后面没空了，我也没空这样了，咋啥呀？
ꯃꯅꯤꯟꯒ ꯋꯪ ꯋꯪ ꯈꯥꯔꯒ ꯁꯨꯃꯥꯏꯅ ꯆꯥꯛꯁꯦ ꯋꯪ ꯋꯪ ꯊꯥꯔ ꯆꯥꯕꯁꯤꯅ ꯍꯥꯎꯋꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯅ ꯍꯥꯎꯋꯦ ꯏꯪꯅ ꯆꯥꯕꯕꯨꯗꯤ ꯈꯨꯠꯁꯥꯕꯅꯦ ꯃꯣꯔꯣꯛ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯃꯦꯠꯄꯁꯤꯒꯅꯦ ꯊꯥꯔꯤꯁꯦ ꯀꯔꯤ ꯊꯥꯔꯤ ꯍꯦꯟꯖꯥꯡꯅꯦꯅ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯍꯟꯗꯕꯅꯤ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯀꯃꯥꯏ ꯁꯤꯅ ꯑꯩꯈꯣꯏ ꯕ꯭ꯔꯣꯅꯤꯒ ꯕ꯭ꯂꯦꯛꯀꯤꯒ ꯄꯤꯖꯔꯦ ꯑꯃꯨꯛ ꯆꯥꯅꯤꯡꯉꯛꯑꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯉꯛꯁꯤꯗꯤ ꯍꯦꯟꯅꯗꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯡꯕ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯕꯥꯏ